Tronglaubi thodok yaningdaba phongdoktuna miyamna kawkhiba numit mangani ki total shutdown miyamgi punsida chawna chaitheng piri ngasisu tongan mamafam singda lekai gi mera paibi naharol singna lambi thingduna shutdown sogatbagi mami tari Tronglaubi thodokpu kanma moongda condemn tawbaga loinena JAC amadi government ka yana khiba wafam sing pendaba phongdokpaga loinena Mihat pacharak pigadabani amadi miyangi khongjangda thawai thakraba makhoi ahumgi justice phanghalu amadi ngarang wangjingda chief minister na BDO office sangaba chatkiba khongchat yaningte matang matam chade haina singzamai chinga makha sana khongnang meira lufki member oiribi Kumanthem ongbi sarikana phongdorakli Tronglaubi da thokhiba angang ani mamagi batha manungda kolaga tumjariba angang ani thoba sep oidaba Manipur sida achumba bichar to biu mi haipa puthokbiu haibani akoi imungnasu mama mapanasu paisa da compromise tabudu pamjadre haibani adaida asaigi government siga JAC inaraga leiringai ban tawba mina mangragasu akoidi mama ama oina thoksarakpani akoi si ban loina thi dukan khomna khote himma ngaktani adu eragasu akoi numit mangani banse sarai helasu sadingai letter su koi ban simati sawatkani haidna thoksarai ba sana khonang meragi koi mama ngaktani ngasigi Tronglaubi leigidabagi thogdo akoi angang ani leigidabagi manungda koi saunaraga tholokpa nupamsa ahum ambasu leigidabase sigi achum bejar puthokpirau mi hatpa puthokpirau athuba matamda gamena sinatana akoi compromise tawjaro koi sinjamai kendragi prajani akoi na thagasagiba akoi gi mirepni maha kuidri chief minister oiba hoi hanabudi government da dum leirami minister oiraga adumak oiraga su chief minister oiba budi kuidri magi su adim ba pamba leirangani adumak khana oiraga su akoi su tanja sida kudakta sangaba chapase kitangdi akoi gi wakhanda su kitangdi matang sadabra na khanjai adumak oiragasu sogatpiriba mathamdi sogatpiriba ima email singdunasu sogatpiramdragadi degi security nasu duda leiriba prajasingnasu nasi simadi kitang tapthagi si hairamagadi chief minister su lak amoina khali bagi security protocol ke mai amasu lerangani kitang chakhidum si haidana magi matungda leiriba officer singdunasu moina bigadabne na khanje alo kitang hathu manbrana khanje adu natragadi ngarang irang do kusu thokam loina khale kana na hawdoro panohal lansi kokina hawdoro kokina faida mai tha na khotana tawri base tawja ja khoi ngasi dana tawbidro nupam ta maya mama khoi lerap khulap ta chingong chingya da lek tana lei mayam je chat thidra ba akhoi na ngasi thoga dana nung sa mak to tawbidro hona ma se akhoi gi sarkar ma tik da da begini ba matik da ba hai de waro begino ngasi ki sarkar se ngasi ka tangi nate sahi kaya tagi moina from makong sengja somlat badina ngasi baw bada mapung phara ba aduna akon ba oirak pa mi da dosa sa tare adoga ahan bagi sina akoi gi boundary fajana ngat da ba akoi gi mi kayam na hengalate akoi gi boundary da satlaga yengdan da ba impal sidai sida adum koiraga nungai na moina leikok ba Tuma mayam sidagi ngasi soirai se ngasi ngarang sidagi date sahi yang kai nipu yang kai mamang digi soira abani segun base chumpu paya bagi chumpu piu hajage akoi na tauri base sida chu mayam na support to piu gari pungthok da thokjala aga akoi na ban tauri base tau da malan bigano ana basara ga tambi ra kanu akoi mon ne yang jage te ta